Paushedi yumpum oibamaru iba pau khara update tawjari. Bishnupur da Dengue na Naba Mioi ama Thengnare. COVID-19 laichit Thengnare ba yamna kanna Lantheng ke jarak asida Bishnupur district da Dengue na nupa ama Naba Thengnare. Kang na sandorak palaina asi makata na sandorak tanaba phoging kapthok pa loina na kangkal sing hidak lupthok pagi thabak sa thakre haire. Dengue na narakba asiga mari laina na district malaria officer Bishnupur da oiriba Dr. T. Ice Nabe Kusurna Pangthokkadouri bada Dengue na naraba nupa asige maming haurokjam omor sa humra mathoi kawe Bishnupur ward number 8 thiam legai dagini Mioi chronic kidney laina naba namaram oiraga haukiba June 19 da Rems hospital da admit tawkhe June kun ga tareta layo haurakhe June kun 9 da dengue gi test tawbaga loina na June kun 3 da mahake result pirakpada dengue positive oiram khibane Mioi July ani da hospital dagi discharge tawraba matung ngarang July 3 da mahake mayunggi akoibada district Vanderborn disease control team na unabaga loina na numit asimakta da jungi akoibada phoging kapthokhe loina na kangkal sing hidak lupthok pagi thabak chathakhe makata na ngasi ju Bishnupur ward number 1 gi community hall da laichat asida gi ngakthok na ba awareness program pakthok pagi loina na kangkal hidak lupthok le Dr. Naba Kusurna makata na Pangthokkibada hokiba sahi manga asida district asida kangna sandokpa laina malaria asi leraktrabani adubo thangnaba singi district singdagi sandorokta na Haiduna akanba section thorang kya su lokhatle Bishnupur district ki mafam singda insecticide treatment of bednet haibadi kangna sandokpa laina asidagi ngaktokna na ba kangkal hidak lupthokpa ki thabak chathaduna laina asidagi ngaktokna ba angam bathakta hotnagani haidasu phongdokhe atopa pau amadana Angang Kidnappe Touba Chenaba Non-Manipuri ani police na Haiduna custody da Leiruba adu Khunjasingda Sinnou Haiduna police station da Thomjinkhre Sinnou riba angang nupa masa ama Kidnappe Touba Chenaramba yai haibagi maranda Susanpur police na Haiduna custody da thamliba Non-Manipuri ani adu miyam da Sinnou Haiduna nupa masa asigi khungi miyam na Susanpur police station da Thomjinkhre Police na Thomjilakliba miyam adubo control tawnaba tear gas hel kya kaptuna tankhaina ba hotnakhi thautok asi tha asigi ani da masagi mayunggi thongan da sanaduna leiba Susanpur district ki rankai khundagi nupa masa adubo Kidnappe Touba chenaba mi ani police na phare haibagi pau phangbadagi ngarang nubidang pung 9 tarakpa matamda masing yamlaba Khunjasingda police station da Thomjilakhe Khunjasing aduna police custody da leiba mi ani adu makoi da Sinnou Haiduna irang hauke Police ki maki dagi lagliba miyam adu ori sanaduna hankera ba kaya rakhanna hairabasu yaraktabadagi police na tiar gas sel kaya kaptuna tankhai khe nupa masa asibu Kidnappe Tourambagi thodok adubo joint student body of KSO Susanpur ZSF SISA amade MZP Susanpur gi maki dagi akan bamongda condemn tawkibasu leikhrabane Yeithoktuna Leiruba council na Louba Parikhya July 3 amadi tarita Pangthokkadouri mahiroi lising mari sani sukna mangana Parikhya Pangthokkadouri Council of Higher Secondary Education Manipur Louba ISSA 2020 asi COVID-19 license number moiduna asoba sathing ama pire exam asigi March kun amadi kulhumdai da pangthokkadaba exam Yeithoktuna pangthok pangamdana lakli amromda Union HRD Minister na laukthokhiba matung inna G 2020 examination September tang amadagi taruk phawba aduga G Advanced 2020 examination na September tang kuntareta amasong NEET 2020 exam na September 10 da Pangthoklagani haina ngasi Council of Higher Secondary Education Manipur gi office da pangthokkiba pawmising ko unaba amada council gi chairman L Mahendra na phongdokhre mangnhai Pangthokkadouri ba hairiba parikha sing asigi damakta council gi makhada parikha thariba mahiroi singna pungning leitana hodaba ngamjanaba council parikha asi haidok patangai fade Maramaduna lemoriba 12 class ke subject sing exam adu lakliba July 3 amusuk tarita Pangthoklagani mathangi nomitagi evaluation hauduna athuba matamda result laukthokna ba sem saba loire exam asigi ahanba nomit July 3 ta September center jakhai mathoida mahiroi lising hom satruk taragani pan mathang July 3 ta center kunmari da mahiroi sangwani fuga taret na parikha phangani Center sing asigi banung da center taraga mapande COVID-19 ki quarantine center oina sinaki bana manak nakpa school singda parkha thanhana bagi thorang lokot pa loire kanagumba candidate amana masaki exam center tana chatpagi khutong chaba leitragade mahaki leifomga khwaidagin angnana naknaba exam center da masaki candidate oibagi saktak se utlaga parkha phamba yagani hairiba akanaba thorang asigi damukta parkha sinbiriba kudimak na council ga kudakto ipau phaunaduna thapak oina pangthokna bo honagani haire
हाइरिबा प्रका असिदा सरुक यागदोरिबा माहिरोय सिंना ngakna satkadaba niyam chingsu council gi maikidagi khanghalakli niyam sing adudi mahiroy yauna punamakna suksoi choidana face mask upigadabane amaga lapna phambigadabane exam center singda sanglapo khudingmakna khutcha ambigadabane masigi khudong chaba phangdragana hand sanitizer sinaduna khutcha sengdo hongadabane candidate singna masa ke hand sanitizer paijarakadabane kuina unarudraba mapang thengnabada khutchokna roidabane asa athak chamin naroidabane mahiroy singna masa ke polam sing atopada sijna haloidabane parkha tagadaruba mahiroy singna pulap leiroidabane mahiroy sing ahlaman singna masa masu singbo covid-19 gi anaba leite haibase puksel singna phongtok pigedabane karigumba ana aek jawrabadi parkha phaman biroidabane makoi gi damak lakhot payaba thorang khudima council na lakhot kani masigi ju mathakta masa ge angang singbo akiba poktana parkha phamna ba thawna pigedabane haire aroibada content sing asigi maroiba pau khara asiba pawdum jariba Manipur Local News YouTube channel amade Facebook page asidagi yengbiru bupuna mo puthaga chari loinana channel asena domda kanarabadi subscribe like and share tawba ka hobigno punamako amuka hanna thaga chari